ꯃꯔꯨꯞꯁꯤꯡꯕꯨ ꯐꯨꯡꯒꯥ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯄꯥ ꯏꯄꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ: ꯏꯃꯥꯒꯤꯗꯤ ꯅꯤꯡꯊꯧ, ꯅꯤꯡꯊꯧꯒꯤꯗꯤ ꯁꯖꯤꯛꯂꯣꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗꯗꯤ ꯃꯆꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤꯆꯝ ꯑꯃ ꯑꯣꯏꯕ ꯃꯤꯗꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗꯗꯤ ꯅꯤꯡꯊꯧꯔꯦꯜꯗꯒꯤꯁꯨ ꯍꯦꯜꯂꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ: ꯇꯥꯏꯕꯪ ꯁꯦꯕꯥꯠꯅꯕ ꯃꯥꯂꯪ ꯈꯣꯡꯒꯥꯎꯅꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯗ ꯑꯣꯟꯅ ꯇꯩꯅꯕ ꯑꯃꯗꯤ ꯇꯧꯊꯣꯔꯛꯄꯗ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯉꯥꯛꯇ ꯇꯧꯕꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ: ꯃꯀꯣꯛꯇ ꯁꯝ ꯍꯧꯕ ꯃꯤ ꯂꯥꯏꯗꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯔꯥꯏꯕ ꯅꯠꯇꯦ, ꯃꯥꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯣꯏꯗꯣꯛꯄ ꯃꯒꯨꯟ ꯑꯃꯃꯝ ꯂꯩ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ: ꯎꯄꯨꯝꯗ ꯏꯁꯤꯡ ꯆꯪꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯔꯕ ꯑꯃꯁꯨꯡ ꯐꯤꯕꯝ ꯐꯠꯇ꯭ꯔꯦ ꯈꯪꯗꯨꯅ ꯂꯩꯔꯕ ꯑꯗꯨꯗ ꯍꯦꯟꯅ ꯐꯠꯇꯅꯕ ꯇꯧꯕ ꯍꯥꯏꯕꯅꯤ꯫ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯦꯟꯅ ꯋꯥꯅꯅꯕ ꯃꯆꯥꯛ ꯑꯃꯃꯨꯛ ꯍꯥꯞꯆꯜꯂꯛꯄ ꯍꯥꯏꯕꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ ꯑꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯔꯕꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ: ꯂꯪꯅꯔꯕꯗꯤ ꯂꯩꯇꯨꯝ ꯋꯥꯠꯇꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯌꯦꯠꯀꯦ ꯈꯟꯅ ꯌꯦꯠꯅꯔꯕꯗꯤ ꯑꯔꯣꯏꯕ ꯅꯥꯏꯗꯦ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯌꯦꯠꯅꯔꯤꯕ ꯈꯠꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯈꯔ ꯈꯔ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯅꯗ꯭ꯔꯕꯗꯤ ꯌꯦꯠꯅꯕꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯦ ꯍꯥꯏꯕꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯑꯁꯤꯗꯤ ꯄꯥꯟꯊꯩꯅꯤ: ꯀꯥꯎꯊꯥꯕꯒꯨꯝ ꯊꯥꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯦꯟꯅꯕꯤꯅꯕ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇꯕꯅ ꯃꯅꯤꯡ ꯇꯝꯅ ꯑꯐ ꯐꯠꯇ ꯈꯪꯗꯅ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯂꯩꯕꯕꯨ ꯍꯥꯏꯕꯅꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯅꯤ ꯈꯪꯗꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕ ꯍꯥꯏꯕꯅꯤ꯫ ꯇꯔꯦꯠꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ: ꯁꯥꯃꯨ ꯆꯥꯖꯦꯟꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯅꯥꯎꯔꯣꯟ ꯆꯥꯎꯕ, ꯃꯆꯥ ꯌꯥꯝꯅ ꯄꯣꯛꯇꯕ ꯏꯃꯨꯡ ꯍꯥꯏꯕꯅꯤ꯫ ꯅꯤꯄꯥꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ: ꯂꯨꯗ ꯆꯪꯕ ꯉꯥꯒꯨꯝꯕꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯂꯨ ꯃꯅꯨꯡꯗ ꯆꯪꯕ ꯉꯥꯒꯨꯝꯅ ꯅꯥꯟꯊꯣꯛꯅꯕ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯕ, ꯊꯕꯛꯇ ꯍꯥꯏꯔꯒꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯂꯒꯗꯕ ꯁꯣꯏꯐꯗꯕ ꯊꯕꯛ ꯍꯥꯏꯕꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯂꯥꯏꯛ ꯀꯃꯦꯟ ꯅꯝꯕꯤꯔꯝꯃꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫